ꯔꯣꯕꯣꯠꯁꯨ ꯐꯥꯒꯤ ꯇꯧꯖꯕꯒꯤ ꯋꯥꯅꯤ ꯃꯩꯔꯥꯕꯒꯤ ꯃꯇꯧꯁꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯏꯊꯣꯡꯗꯣ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯔꯒ ꯍꯥꯏꯔꯛꯏ ꯁꯨꯃꯥꯏꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯄꯥꯕꯨꯡ ꯅꯕꯥꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯃꯅ ꯍꯟꯕ꯭ꯔꯁꯨ ꯍꯟꯗ ꯑꯃꯅ ꯍꯟꯕ꯭ꯔꯁꯨ ꯍꯟꯗ ꯁꯨꯝꯃꯨꯛꯅꯔꯒ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯉꯥꯎꯆꯠꯅꯔꯤꯉꯩ ꯑꯁꯣꯝꯗ ꯄꯥꯕꯨꯡꯗꯤ ꯋꯥ ꯂꯣꯏꯅꯈꯤꯅꯤ ꯂꯥꯏꯖꯗꯣ ꯎꯅꯅꯕ ꯑꯃꯨꯛꯇꯪ ꯇꯧꯁꯤ ꯃꯩꯔꯥꯕ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯃꯃꯥꯏꯗꯨ ꯅꯥꯟꯊꯗꯨꯅ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯩ ꯍꯣꯜꯂꯤꯕ ꯁꯣꯔꯗꯣ ꯏꯪꯈꯤꯗ꯭ꯔꯦ ꯑꯋꯥꯕ ꯊꯣꯛꯇꯕ ꯃꯆꯠꯇꯨꯅꯅꯤ ꯃꯩꯔꯥꯕ ꯇꯁꯦꯡꯅ ꯋꯥꯔꯦ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯈꯣꯟꯖꯦꯜꯗꯣ ꯅꯤꯛꯇꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯗꯨꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯐꯪꯂꯔꯣꯏ ꯎꯅꯕ ꯐꯪꯂꯔꯣꯏ ꯑꯩꯒꯤ ꯏꯃꯤꯠꯅ ꯃꯥꯕꯨ ꯊꯤꯕꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯤꯠ ꯀꯌꯥꯅ ꯃꯥꯕꯨ ꯍꯨꯠꯇꯨꯅ ꯊꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯐꯪꯂꯔꯣꯏ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥ ꯊꯋꯥꯟ ꯅꯠꯇꯅ ꯃꯥꯒꯤ ꯂꯩꯐꯝ ꯑꯩꯉꯣꯟꯗ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯎꯄꯥꯏ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯍꯩ ꯅꯤꯡꯁꯥ ꯁꯣꯔ ꯇꯠꯇꯅ ꯍꯣꯟꯊꯗꯨꯅ ꯁꯥꯔꯕ ꯋꯥꯈꯜꯗꯣ ꯏꯪꯊꯅꯕ ꯍꯣꯠꯅꯩ ꯑꯣꯟꯀꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯅꯤ ꯔꯥꯎꯟ ꯍꯜꯂꯛꯄꯗꯒꯤ ꯂꯤꯅꯥ ꯀꯦꯕꯤꯟꯗ ꯇꯨꯃꯤꯟ ꯎꯪꯂꯒ ꯐꯝꯂꯤ ꯃꯆꯤ ꯂꯦꯡꯗꯦ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗ ꯇꯨꯃꯤꯟ ꯎꯪꯂꯒ ꯂꯩ ꯌꯨꯝꯗ ꯇꯧꯔꯤꯕ ꯂꯥꯟ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ ꯄꯦꯁꯟꯒꯤ ꯔꯦꯀꯣꯔꯠ ꯌꯦꯡꯒꯦ ꯇꯧꯔꯝꯕꯗꯣ ꯇꯣꯛꯂꯒ ꯃꯪꯗꯨꯅ ꯋꯥꯈꯜ ꯑꯃ ꯂꯩꯔꯤ ꯑꯃꯗꯒꯤ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯒ ꯈꯔ ꯎꯪꯈꯠꯅꯈꯤꯕꯗꯣ ꯍꯧꯖꯤꯛ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯕꯒꯨꯝ ꯎꯔꯛꯏ ꯂꯤꯅꯥꯅ ꯌꯥꯝꯕꯨꯡꯅ ꯌꯥꯅꯤꯡꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔ ꯐꯥꯎꯕ ꯄꯥꯕꯨꯡꯅ ꯌꯦꯠꯂꯒ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯌꯥꯗꯦ ꯈꯪꯅ ꯈꯪꯅ ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯍꯦꯛ ꯁꯤꯜꯂꯨꯕꯗ ꯇꯨꯡꯗꯤ ꯍꯦꯟꯅ ꯀꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯄꯥꯕꯨꯡ ꯀꯩꯝꯇ ꯈꯟꯊꯕꯤꯗ꯭ꯔꯕꯣ ꯌꯥꯁꯀꯨꯜꯅ ꯃꯆꯥꯕꯨ ꯆꯩꯊꯠꯂꯛꯏ ꯍꯩ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯉꯥꯡꯅꯅ ꯀꯔꯤ ꯈꯪꯉꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯅꯕꯨꯡꯗꯨꯅꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨ ꯈꯣꯏꯗꯥꯖꯕ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯂꯤꯕ ꯅꯨꯄꯤꯗꯣ ꯉꯁꯤ ꯉꯔꯥꯡꯁꯤꯗ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯃꯣꯏꯅ ꯐꯥꯒꯤ ꯇꯧꯕ ꯌꯥꯔꯕꯁꯨꯅꯦ ꯑꯩꯈꯣꯏꯗꯤ ꯌꯥꯔꯣꯏ ꯃꯥꯒꯤ ꯀꯔꯤ ꯋꯥꯈꯜ ꯈꯟꯗꯗꯨꯅ ꯑꯍꯜ ꯃꯁꯦꯜ ꯈꯪꯅꯍꯟꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯄꯨꯝꯅꯃꯛ ꯁꯣꯏꯔꯛꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗꯤ ꯑꯍꯜꯅꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄꯅꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯡꯆꯠ ꯑꯣꯏꯔꯤꯕꯅꯤꯅꯦ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯣ ꯂꯤꯅꯥ ꯊꯑꯣꯏꯅ ꯇꯥꯗꯦ ꯈꯣꯏꯁꯥꯎꯅꯅ ꯃꯆꯤꯟ ꯑꯗꯨ ꯃꯈꯨꯝꯂꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯦꯠꯈ꯭ꯔꯕ ꯄꯥꯕꯨꯡꯒꯤ ꯋꯥꯅꯣ ꯄꯥꯕꯨꯡꯅ ꯋꯥ ꯉꯥꯛꯇ꯭ꯔꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯀꯥꯏꯔꯅꯤ ꯍꯥꯏꯕ꯭ꯔꯥ ꯄꯥꯕꯨꯡꯅ ꯋꯥ ꯉꯥꯛꯇ꯭ꯔꯗꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯦ ꯂꯦꯞꯂꯅꯤꯅ ꯍꯥꯏꯕ꯭ꯔꯥ ꯌꯥꯁꯀꯨꯜ ꯃꯆꯥꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯁꯣꯜꯂꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯄꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯕ ꯁꯥꯏꯅꯦ ꯂꯤꯅꯥ ꯍꯟꯗꯦ ꯁꯥꯎꯅ ꯗꯨꯃ ꯃꯈꯥ ꯇꯥꯔꯛꯏ ꯄꯥꯕꯨꯡꯅ ꯉꯁꯤ ꯆꯤꯟ ꯄꯨꯊꯈꯤꯕꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯐꯠꯇꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ ꯃꯁꯤ ꯄꯥꯕꯨꯡ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯂꯤꯟꯗꯥ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯅ ꯄꯥꯕꯨꯡꯅ ꯑꯁꯨꯛ ꯆꯥꯎꯕ ꯐꯤꯔꯦꯞꯁꯤꯕꯨ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯇꯥꯟꯅꯔꯝꯗꯅ ꯄꯥꯕꯨꯡ ꯈꯛꯇꯒꯤ ꯋꯥꯈꯜꯅ ꯆꯨꯝꯂꯤ ꯈꯟꯗꯨꯅ ꯂꯦꯞꯂꯝꯕꯁꯦ ꯅꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯏꯁ꯭ꯀꯨꯜꯗꯣ ꯈꯔ ꯇꯞꯊꯔꯛꯏ ꯏꯆꯥꯊꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯇꯥꯕꯅꯤ ꯃꯁꯤ ꯑꯩꯅꯁꯨ ꯅꯠꯇꯦ ꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯅ ꯏꯁꯣꯔꯅ ꯁꯤꯟꯕꯤꯔꯒ ꯊꯝꯂꯝꯂꯕꯅꯤ ꯑꯗꯨꯒꯅꯦ ꯅꯅꯝꯃꯨ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯀꯣ ꯍꯣꯏ ꯃꯃꯥꯡꯒꯤ ꯃꯇꯝꯅ ꯃꯇꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯕꯨꯡꯗꯨꯅ ꯁꯥꯎꯈꯤꯕꯒꯤ ꯑꯄꯪꯕ ꯊꯕꯛ ꯈꯔ ꯇꯧꯔꯒꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯏꯔꯦꯟꯖꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤꯅꯦ ꯄꯥꯒꯤ ꯕꯦꯝꯃ ꯌꯥꯁꯀꯨꯜꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯤꯅꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯑꯄꯣꯛꯄ ꯃꯄꯥꯅꯤ ꯂꯦꯞꯈ꯭ꯔꯕ ꯐꯤꯔꯦꯞ ꯑꯃꯗ ꯀꯔꯤꯕꯨ ꯍꯥꯏꯖꯕ ꯉꯝꯂꯨꯅꯤ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯁꯤꯃꯗꯤ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯄꯥꯕꯨꯡ ꯏꯈꯨꯠ ꯆꯥꯕ ꯃꯧꯗꯨꯒ ꯄꯥꯕꯨꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯍꯧꯔꯣ ꯏꯕꯨꯡꯗꯨꯅ ꯊꯃꯣꯏꯗ ꯃꯍꯩꯒꯤ ꯁꯤꯡ ꯐꯨꯝꯂꯒ ꯕꯣꯔꯒꯤ ꯁꯛꯐꯝ ꯂꯥꯡꯕꯗꯣ ꯅꯆꯥꯗꯤ ꯌꯦꯡꯕ ꯉꯝꯖꯔꯣꯏ ꯋꯥꯍꯩꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯝꯂꯒ ꯇꯦꯟꯁꯤꯜꯂꯝꯂꯒ ꯂꯤꯅꯥ ꯇꯞꯅ ꯊꯣꯔꯛꯂꯤ ꯃꯁꯥꯒꯤ ꯑꯔꯊ ꯄꯨꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯃꯔꯧ ꯂꯩ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯈꯥꯝꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯍꯧꯔꯦ ꯌꯥꯏꯁ꯭ꯀꯨꯜ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯂꯨꯞꯂꯨꯔꯕꯅꯣ ꯇꯦꯕꯜꯗ ꯐꯥꯏꯟ ꯊꯝꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯂꯤꯅꯥ ꯒ꯭ꯌꯥꯟ ꯂꯥꯛꯏ. ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗ ꯌꯦꯡꯂꯛꯄꯗ ꯃꯃꯥꯟꯅꯕꯤ ꯏꯁꯤꯀꯥ ꯑꯣꯏꯔꯝꯃꯤ.
Isika Linada falak yenglaga kaino nangna pakmangda mangisina Lina nokte yadagom kesa tawdeda wakhala masung khalambani Isika mangda leiba file makum fat hangdoklaga hairi wakhalga khanbirurano se biopsy report se yengu yamna su angang oiri adubu leukemia confirm oire hospital gi file semagi photo pirakpani masak tu yengu yam pamoi stage tinemi haibabo kanba ngamgadaba mandre hairangli bawa duda Lina subab oida file do yenglei adubu patient name da tharamliba mingdo ubada ingangangna ta nakanda leiriba photo do lauragi yengi nokmi tawa saktam do ubada Lina amuke hena koksawi kakre wadi ngang da file do da tumin yenglaga le hakchang manu solaklabada kayang kuina lotuna leiba ngamni anam kanna yengloi haiduna kanada su takthokta madom tuminna khanglambani adubu lot payaraktre hana tawramba thabak mafamsing ado loina toklaga anawba mafam amada leire adubu minau oibana thabak ka helakpa maramna anam kanbi haksangdo hiktharakle thabak mafamda khangawdana wantharakpadagi hospital da purakpani paudo monada hana yorakpana pakhatna hospital tamna chelei adubu oiramiba phibam do obada mona pena kaple aduk thina sokchil lamba haksang do obada ma thamai khutum suduna chakna kapli nangbu chakhok sokpagi nasangam dabani haibadai aduga leukemia haisina kaigi ha moina haisa kaino masibu khangna kaino nang toromi sibo khombolaiza kaigi tumi leino aigi pakhum piyo nangna toromi sibu kaino laisa su kaple adubu khonjel thokta wana hi ik chingduna kapani soklaba phibam duda kuina warauba ngamdre mona ta laktuna laizabu chingi lao hojima treatment tawni aikhoi asam leina nangna toromi sa kaino nang naba fadaba yadabani lao laisa tumina famduna leigano laisa monagi makutto china paisinduna sonaire ayakta tumina layuba mona ai isase yam chokthare nakong siso mikap mirau khona sinjai ere ai bu ngak ta pothalo mona mapido fatpatai thoklaga laizagi masa pairaga tapna nanbi se kaisu tawri nang hipamuko ai doctor ga wari saruge nang naba faradoine nangidama khoi mayam lerisidi nang imabu nushiba natra imagidamag nang naba fadaba yadabani nang imabu nushiba natra mamabu niksinglakpada laiza kapna makoktu tapna nomi mona doctor unaba chatki haiduna mamai lei thorakpada Lina leklamba ubada chap lepi masakti khangde adubu litlaba apron duga maithongi reaction do utfam thokte khanna ngakpani ingangakna laisada amu yenglei laisa so chamana na Lina de yenglei chide iriba mingdo thazadaduna photo da tariba mami du so thazaba ngamdraduna report to makhutna paiduna chelakpani maso adubu laisagi taseng masaktam do ubada Lina angakpana makoktu ngaurakle laizada tagup yenglamlaga mamai do ithak-thakna pocketagi phone do lauthorai magi matauda laiz ngaure mona su yengi makhoi anina yengna Lina phone do thuna nakongda thamlaga machin thokna murum solai langtaknana phone payo yambo phone payo Lina gi uliba matauduga soliba mingdu tabada laiza chingnada sensilai Lina dagi phone do mulli panthaba tawda number do thune yengi adubu signari bado chapchana thoklabada phone do yam thuna kakthali Lina so laiza da tathak adum yenglaga hairi ai amung da haige phone do piyo ai pause amung da tamge mana hari do laksin pam khangre
ꯑꯗꯨꯕꯨ ꯂꯥꯏꯖ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯣꯅꯥꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯏꯉꯥꯎ ꯉꯥꯎꯅ ꯍꯪꯉꯤ, ꯀꯅꯥ? ꯂꯤꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ꯫ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯈꯨꯝꯃꯤ, ꯑꯩ ꯃꯩꯔꯥꯕꯒꯤ ꯃꯆꯟꯅꯨꯄꯤꯅꯤ꯫ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯌꯥꯝꯕꯨꯡ ꯀꯧꯒꯦ꯫ ꯑꯩ ꯌꯥꯝꯕꯨꯡꯗ ꯍꯥꯏꯒꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯂꯤꯅꯥꯒꯤ ꯃꯇꯧꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯅ ꯄꯥꯈꯠꯅ ꯌꯦꯡꯉꯤ꯫ ꯍꯥꯏꯅ ꯂꯤꯅꯥ ꯒ꯭ꯌꯥꯟ ꯇꯥꯗ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩ ꯌꯥꯝꯕꯨꯡꯗ ꯍꯥꯏꯔꯨꯒꯦ꯫ ꯌꯥꯝꯕꯨꯡ ꯈꯪꯗꯕ ꯌꯥꯗꯕꯅꯤ꯫ ꯂꯤꯅꯥ ꯃꯥꯏ ꯂꯩꯔꯒ ꯇꯥ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯤꯅꯥꯒꯤ ꯈꯨꯗꯥꯡ ꯐꯥꯗꯨꯅ, ꯅꯠꯇꯦ, ꯌꯥꯝꯕꯨꯡ ꯈꯪꯕ ꯌꯥꯔꯣꯏ꯫ ꯌꯥꯝꯕꯨꯡꯗ ꯍꯥꯏꯒꯅꯣ, ꯃꯥ ꯈꯪꯕ ꯌꯥꯔꯣꯏꯌꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯂꯥꯏꯖ ꯀꯞꯊꯣꯔꯛꯂꯦ꯫ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯪꯕꯅ ꯃꯁꯥꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯇꯨꯅ ꯂꯤꯅꯥꯗ ꯐꯥꯔꯝꯕ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯗꯣꯛꯇꯨꯅ ꯃꯊꯕꯥꯛꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩ꯫ ꯂꯤꯅꯥꯁꯨ ꯂꯥꯏꯖꯗ ꯇꯥ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯕꯨ ꯉꯥꯛꯄꯤꯔꯛꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ, ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩ ꯌꯥꯝꯕꯨꯡꯗ ꯍꯥꯏꯒꯦ꯫ ꯂꯥꯏꯖ ꯁꯣꯔꯗꯣ ꯋꯥꯅ ꯍꯣꯜꯂꯒ, ꯍꯥꯏꯒꯅꯣ, ꯌꯥꯝꯕꯨꯡꯗꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯑꯁꯣꯟꯕ ꯇꯥꯡꯀꯛ ꯈꯨꯗꯤꯡ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯅꯤ꯫ ꯑꯩꯅ ꯑꯋꯥꯕ ꯇꯥꯕ ꯈꯨꯗꯤꯡ ꯃꯥꯕꯨ ꯀꯧꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯤꯌꯦ꯫ ꯑꯩꯕꯨ ꯆꯦꯛꯁꯤꯟꯗꯦ ꯍꯥꯏꯗꯨꯅꯁꯨ ꯆꯩꯒꯅꯤꯌꯦ꯫ ꯑꯩꯕꯨ ꯎꯕꯗ ꯏꯁꯧꯁꯨ ꯂꯥꯡꯒꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯌꯥꯝꯕꯨꯡꯒ ꯃꯔꯤ ꯂꯩꯅꯍꯟꯅꯕ ꯍꯣꯠꯅꯔꯤꯁꯦ? ꯑꯩꯅ ꯅꯥꯔꯒ ꯌꯥꯝꯕꯨꯡꯗ ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯅꯣ? ꯂꯥꯏꯖꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯃꯅꯥ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯆꯤꯟꯗꯣ ꯈꯜꯂꯒ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯀꯞꯂꯤ꯫ ꯂꯥꯏꯖꯒꯤ ꯃꯇꯧꯁꯤꯒ ꯃꯥꯒꯤ ꯃꯔꯩ ꯌꯦꯠꯅꯔꯨꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯂꯤꯅꯥ ꯂꯥꯏꯖꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤ꯫ ꯁꯦ, ꯑꯩ ꯌꯥꯝꯕꯨꯡꯗ ꯍꯥꯏꯔꯔꯣꯏ꯫ ꯁꯣꯔꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯍꯣꯜꯂꯣ꯫ ꯂꯥꯏꯖ ꯋꯥꯅ ꯀꯞꯂꯒ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯌꯥꯝꯕꯨꯡꯗ ꯍꯥꯏꯒꯅꯣ, ꯃꯥ ꯈꯪꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯈꯪꯍꯜꯂꯕ ꯂꯥꯏꯅꯥꯁꯤꯅ ꯍꯥꯠꯇ꯭ꯔꯤꯉꯩ ꯏꯁꯥ ꯏꯊꯟꯗ ꯑꯩ ꯁꯤꯖꯈꯤꯅꯤ꯫ ꯏꯗꯣꯝ ꯏꯊꯟꯗ ꯁꯤꯖꯔꯒꯦ ꯈꯟꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯍꯤꯡꯂꯤꯕ ꯑꯩꯕꯨ ꯅꯈꯣꯏꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤꯕ ꯀꯩꯒꯤꯅꯣ? ꯑꯩ ꯀꯅꯥꯗꯁꯨ ꯌꯦꯠꯅꯤꯡꯗꯦ꯫ ꯌꯥꯝꯕꯨꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯌꯦꯠꯄꯁꯦ ꯑꯩ ꯄꯦꯜꯂꯦ꯫ ꯃꯉꯣꯟꯗ ꯍꯥꯏꯒꯅꯨ꯫ ꯋꯥꯍꯩꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯁꯨꯔ ꯅꯩꯔꯝꯂꯒ ꯂꯥꯏꯖ ꯃꯁꯥꯗꯣ ꯇꯨꯊꯔꯛꯂꯦ꯫ ꯑꯅꯥꯕ ꯈꯪꯖꯤꯟꯗꯨꯅ ꯁꯣꯜꯂꯕ ꯃꯥꯏꯊꯣꯡꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯈꯥꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤꯗꯤ ꯍꯦꯟꯅ ꯃꯥꯡꯊꯔꯛꯂꯕꯗ ꯀꯔꯤꯕꯨ ꯎꯄꯥꯏ ꯂꯩꯔꯨꯅꯤ? ꯂꯥꯏꯖ ꯃꯁꯥꯗꯣ ꯇꯁꯦꯡꯅ ꯁꯣꯟꯊꯔꯦ꯫ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯕ꯭ꯂꯗ ꯁ꯭ꯄꯣꯠ ꯊꯣꯛꯂꯛꯇꯨꯅ ꯇꯨꯈꯣꯡꯗꯒꯤꯁꯨ ꯏ ꯃꯔꯤꯛ ꯎꯕ ꯐꯪꯂꯦ꯫ ꯃꯆꯥ ꯋꯥꯟꯊꯩ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯊꯕꯥꯗꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯗꯅ ꯄꯦꯅ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅ ꯀꯞꯂꯥꯎꯗꯨꯅꯁꯨ ꯂꯥꯏꯖꯒꯤ ꯐꯤꯕꯝꯗꯤ ꯐꯒꯠꯂꯛꯇꯕꯅ ꯈꯨꯗꯛꯇ ꯇꯦꯁ ꯀꯌꯥ ꯇꯧꯗꯨꯅ ꯀꯦꯃꯣꯊꯦꯔꯥꯄꯤ ꯄꯤꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯟꯊꯔꯕ ꯍꯛꯆꯥꯡꯗꯨꯗ ꯃꯗꯨꯒꯤ ꯁꯥꯟꯅꯐꯝ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯃꯥꯒꯤ ꯊꯣꯛꯄ ꯂꯥꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯟꯖꯣꯅ ꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯊꯧꯑꯣꯡ ꯈꯔꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯎꯔꯦ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯑꯆꯥꯎꯔꯝꯒꯤ ꯋꯥꯈꯜ ꯑꯃ ꯏꯊꯩ ꯊꯩꯗꯣꯛꯂꯒ ꯃꯩꯔꯥꯕ ꯈꯛꯇ ꯈꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤ ꯀꯨꯟꯖꯣꯅ ꯌꯥꯅꯤꯡꯗꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯇꯠꯇꯅ ꯎꯪꯈꯠꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯏ꯫ ꯀꯨꯟꯖꯣꯅ ꯁꯤꯟꯕ ꯈꯨꯗꯤꯡ ꯃꯩꯔꯥꯕ ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯀꯨꯟꯖꯣꯅ ꯂꯥꯏꯖꯒꯤ ꯌꯨꯝꯗ ꯆꯠꯂꯝꯕ, ꯃꯄꯥꯅ ꯂꯥꯏꯖꯕꯨ ꯀꯧꯈꯤꯕ ꯇꯞꯅ ꯊꯤꯒꯠꯇꯨꯅ ꯈꯪꯕ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯕ ꯉꯝꯗꯕꯅ ꯇꯨꯃꯤꯟ ꯂꯩꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯪꯗꯨꯅ ꯂꯩ꯫ ꯁꯤꯜꯂꯤ ꯂꯥꯡꯂꯤ ꯄꯨꯝꯕ ꯍꯟꯅꯁꯨ ꯌꯦꯡꯂꯨꯗꯦ꯫ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠꯇꯤ ꯐꯣꯡꯗꯣꯛꯂꯝꯂꯦ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ꯫
ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯗꯤ ꯂꯥꯏꯖꯅꯤ ꯂꯥꯏꯖꯕꯨ ꯎꯔꯒ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯤꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯂꯤꯌꯣꯒ ꯔꯣꯕꯔꯠꯀꯗꯣ ꯃꯈꯨꯠꯇ ꯆꯦ ꯈꯔ ꯄꯥꯏꯔꯒ ꯆꯪꯉꯛꯇꯨꯅ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯂꯤꯟꯗꯥꯒ ꯂꯨꯍꯣꯡꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯃꯩꯔꯥꯕꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯅꯕ ꯈꯔ ꯑꯗꯨꯛ ꯇꯧꯕꯤꯔꯒꯦ ꯈꯜꯂꯕꯅꯤ ꯑꯅꯤꯗꯨ ꯃꯔꯤ ꯃꯔꯤ ꯆꯪꯂꯛꯇꯨꯅ ꯐꯝꯊꯔꯛꯂꯐꯥꯎ ꯃꯩꯔꯥꯕ ꯃꯃꯤꯠ ꯄꯥꯡꯂꯛꯇꯦ ꯁꯣꯐꯥꯗ ꯉꯥꯊꯔꯒ ꯇꯨꯃꯤꯟꯅ ꯎꯏꯁꯤꯜꯂꯒ ꯂꯩ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯨꯝꯗꯦ ꯈꯪꯕꯅ ꯂꯤꯌꯣ ꯃꯩꯔꯥꯕꯗ ꯐꯜꯂꯞ ꯌꯦꯡꯂꯝꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯆꯦ ꯁꯨꯡꯗꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯔꯣꯀꯤꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯄꯤꯔꯛꯄ ꯏꯟꯐꯣꯔꯃꯦꯁꯟꯅꯤ CCTV ꯐꯨꯇꯦꯖꯁꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯇꯣꯏꯅ ꯆꯠꯃꯤꯟꯅꯕ ꯁꯤꯗꯁꯨ ꯅꯠꯇꯅ ꯔꯣꯀꯤꯒꯤ ꯑꯣꯐꯤꯁꯇ ꯄꯨꯔꯛꯇꯨꯅ ꯃꯣꯏꯕꯥꯅꯤꯁꯦ ꯇꯣꯏꯅ ꯂꯣꯏꯅꯕꯒꯤ ꯋꯥ ꯈꯔ ꯄꯜꯂꯛꯏ ꯐꯨꯇꯦꯖꯁꯤꯅ ꯇꯁꯦꯡꯅ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯞꯅꯤ ꯃꯩꯔꯥꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯏ ꯃꯆꯤꯗꯤ ꯂꯦꯡꯗꯦ ꯁꯤꯂꯤꯡ ꯃꯊꯛꯇ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ ꯃꯐꯝꯗꯣ ꯉꯥꯏꯍꯥꯛꯇꯤ ꯄꯨꯛꯆꯤꯠ ꯆꯤꯛꯏ ꯃꯤꯀꯨꯞ ꯈꯔ ꯑꯁꯨꯝꯅ ꯂꯩꯔꯝꯂꯒ ꯂꯤꯌꯣꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯩꯔꯥꯕ ꯅꯪ ꯃꯔꯩ ꯇꯧꯔꯅꯨ ꯂꯥꯏꯖꯅ ꯌꯥꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯅꯪꯒꯤꯗꯃꯛ ꯃꯤ ꯍꯥꯠꯄ ꯐꯥꯎ ꯉꯝꯅꯤ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯑꯣꯏꯗꯦ ꯃꯌꯥꯝꯗꯨꯒꯤ ꯃꯊꯛꯇ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃꯁꯨ ꯌꯥꯎꯔꯤ ꯊꯥꯔꯠ ꯄꯥꯔꯁꯟꯁꯤꯗ ꯂꯥꯏꯖꯅ ꯍꯟꯅ ꯌꯦꯡꯗꯕꯒꯤ ꯃꯃꯤ ꯇꯥꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯊꯤꯒꯠꯄꯗ ꯃꯕꯥꯅꯤꯁꯦ ꯊꯥꯏꯅꯗꯩ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯔꯛꯇ ꯀꯟꯐ꯭ꯂꯤꯛ ꯈꯔꯗꯤ ꯂꯩꯅꯈꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯕꯨ ꯀꯧꯕ ꯉꯝꯅꯗꯦ ꯃꯁꯤꯃꯗꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯩ ꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏ ꯇꯥꯔꯒꯗꯤ ꯃꯤꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈꯤꯅꯤ ꯊꯨꯡꯅꯈꯤꯅꯤ ꯅꯪꯒꯤꯗꯤ ꯃꯤꯡꯆꯠ ꯊꯤꯕ ꯈꯛꯇ ꯑꯣꯏꯍꯧꯅꯤ ꯃꯩꯔꯥꯕ ꯈꯨꯝꯗꯦ ꯃꯁꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯆꯦꯁꯤꯡꯗꯨ ꯌꯦꯡꯉꯤ ꯐꯣꯇꯣ ꯄꯦꯄꯔ ꯈꯔ ꯇꯥꯔꯤꯕꯗꯣ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯈꯔ ꯂꯩꯁꯤꯟꯈ꯭ꯔꯕ ꯐꯣꯇꯣꯅꯤ ꯍꯦꯛ ꯎꯕꯗ ꯈꯪꯕ ꯉꯝꯃꯤ ꯇꯥꯔꯤꯕ ꯃꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯂꯥꯏꯖꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯄꯒꯤ ꯃꯃꯤ ꯑꯃ ꯌꯥꯎꯔꯤꯕꯗꯣ ꯃꯩꯔꯥꯕ ꯃꯁꯥꯗ ꯍꯦꯟ ꯅꯛꯁꯤꯟꯅ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯉꯤ ꯂꯥꯏꯖꯅ ꯑꯁꯨꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯄꯗꯤ ꯃꯩꯔꯥꯕꯒꯤ ꯃꯤꯠꯅ ꯎꯈꯤꯗ꯭ꯔꯦ ꯃꯊꯟꯇ ꯅꯣꯛꯄ ꯅꯠꯇꯦ ꯔꯣꯀꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯄꯅꯤ ꯃꯤꯀꯨꯞꯇꯨꯗ ꯃꯩꯔꯥꯕꯒꯤ ꯊꯃꯣꯏ ꯍꯥꯏꯐꯝ ꯈꯪꯗꯅ ꯈꯝꯕꯟꯕ ꯐꯥꯎꯔꯛꯏ ꯍꯧꯈ꯭ꯔꯕ ꯃꯇꯝꯅꯤ ꯈꯪꯅ ꯈꯪꯅ ꯄꯦꯟꯗꯕ ꯄꯣꯛꯏ ꯑꯃꯔꯣꯝꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯤ ꯃꯊꯟꯇ ꯊꯃꯣꯏꯗ ꯍꯪꯖꯩ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯤꯒꯨꯝꯕ ꯃꯤꯅꯣꯛ ꯑꯃꯒꯤ ꯑꯣꯏꯕ ꯌꯥꯕ ꯃꯔꯝ ꯑꯃ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯄꯤꯈ꯭ꯔꯕ꯭ꯔꯥ ꯃꯊꯟꯇ ꯑꯃꯨꯛ ꯄꯥꯎꯈꯨꯝꯖꯩ ꯄꯤꯈꯤꯗ꯭ꯔꯤ ꯆꯩꯅꯥ ꯈꯛꯇꯅꯤ ꯃꯥꯅ ꯄꯤꯕꯗꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯈꯝꯕꯜ ꯆꯥꯎꯕ ꯊꯃꯣꯏ ꯑꯗꯣ ꯃꯤꯅꯣꯛꯁꯤꯒꯤꯗꯃꯛ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯄ ꯇꯥꯔꯤꯕ꯭ꯔꯥ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯐꯣꯇꯣꯁꯤꯡꯗꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕ ꯔꯣꯕꯔꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯤꯌꯣꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ ꯅꯪꯅ ꯈꯪꯗꯕꯅꯅꯤ ꯍꯟꯗꯛ ꯃꯔꯛ ꯀꯟꯁꯇ꯭ꯔꯛꯁꯟꯗꯁꯨ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯥꯆꯤꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯃꯔꯤ ꯌꯦꯠꯅꯗꯨꯅ ꯄꯥꯕꯨꯡꯗ ꯊ꯭ꯔꯦꯇꯟ ꯌꯥꯝ ꯐꯪꯏ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤꯉꯩ ꯅꯁꯥ ꯌꯥꯎꯅ ꯄꯨꯝꯅꯃꯛ ꯃꯥꯡꯕꯒꯤ ꯐꯤꯕꯝ ꯎꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯅꯪꯅ ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯕꯗꯣ ꯂꯨꯍꯣꯡꯒꯅꯨ ꯌꯥꯏ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯔ ꯈꯟꯊꯔꯒ ꯂꯥꯏꯐꯇ ꯐꯣꯀꯁ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯇꯥꯔꯝꯕ ꯂꯤꯌꯣꯗꯣ ꯂꯨꯍꯣꯡꯒꯅꯨ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯒꯠꯂꯛꯏ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯂꯨꯍꯣꯡꯒꯅꯨꯕꯨ ꯀꯩꯅꯣ ꯑꯁꯣꯝꯗ ꯃꯤꯒꯤꯗꯤ ꯑꯦꯛꯁ ꯍꯟꯖꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯠꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯔꯣꯕꯥꯔꯠ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯒ ꯂꯤꯌꯣꯗ ꯌꯦꯡꯉꯤ ꯀꯩꯅꯣ ꯅꯪꯅ ꯂꯥꯏꯖꯗ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡ ꯉꯥꯡꯉꯤꯗꯨꯅ ꯅꯣꯏꯅ ꯅꯊꯧ ꯂꯩꯇꯅ ꯅꯣꯏꯒꯤ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕ ꯕꯤꯖꯤꯅꯦꯁꯇꯨꯗ ꯑꯉꯥꯡꯗꯨ ꯄꯨꯁꯤꯟꯕꯤꯔꯦ ꯍꯧꯖꯤꯛꯇ ꯑꯣꯟꯈꯠꯂꯒ ꯆꯩ ꯌꯥꯕ꯭ꯔꯣ ꯑꯩ ꯂꯩꯔꯤꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯅꯣꯏ ꯂꯤꯌꯣ ꯃꯊꯥ ꯁꯥꯅ ꯍꯩꯔꯥꯡꯉꯤꯉꯩꯁꯤꯗ ꯌꯨꯔꯥꯡꯉꯛꯀꯅꯨꯀꯣ ꯑꯩꯒꯤꯁꯦ ꯂꯥꯏꯖꯕꯨ ꯁꯥꯎꯕ ꯅꯠꯇꯦ ꯁꯥꯎꯐꯝꯁꯨ ꯊꯣꯛꯇꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯦꯟꯇꯤꯅꯥ ꯋꯥꯡꯗꯅ ꯂꯥꯏꯟ ꯁꯝꯖꯤꯟꯅꯔꯨꯕ ꯈꯛꯇꯅꯤ ꯃꯤꯅꯗꯤ ꯀꯩꯁꯨ ꯈꯟꯕ ꯅꯠꯇꯦ ꯃꯁꯤꯗ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯨꯞ ꯑꯣꯟ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯋꯥꯅꯤ ꯔꯣꯕꯔꯠꯅ ꯃꯆꯤꯟ ꯈꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯩꯔꯥꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯈꯠꯇꯨꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ ꯑꯅꯤꯗꯣ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯕꯁꯤꯅ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ
ꯊꯣꯡꯖꯤꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯣꯟ ꯑꯃ ꯂꯥꯛꯏ꯫ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯇꯧꯔꯛꯂꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯌꯦꯡꯉꯤ꯫ ꯃꯤꯡꯗꯨ ꯎꯕꯗ ꯈꯔꯗꯤ ꯉꯛ ꯆꯥꯅꯩ, ꯑꯗꯨꯕꯨ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯅꯥꯀꯣꯡꯗ ꯊꯝꯃꯤ꯫ ꯃꯥꯅ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯉꯩ ꯔꯥꯅꯤꯅ ꯇꯞꯅ, "ꯏꯕꯨꯡꯉꯣ ꯃꯩꯔꯥꯕ." ꯃꯩꯔꯥꯕꯁꯨ ꯇꯞꯅ ꯈꯨꯝꯃꯤ, "ꯍꯥꯏꯕꯤꯌꯨ ꯏꯅꯣꯝꯆꯥ." ꯔꯥꯅꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ, "ꯏꯕꯦꯝꯃꯁꯦ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯃꯄꯥꯒ ꯈꯔ ꯂꯥꯎꯅꯈꯤꯕꯅꯦ, ꯑꯗꯨꯒ ꯏꯃꯥꯅ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯁꯨ ꯂꯩꯇꯦ, ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯏꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ." ꯂꯤꯟꯗꯥꯒꯤ ꯅꯃꯥ ꯄꯥꯈꯠꯄ ꯄꯣꯛꯂꯨꯗꯦ, ꯑꯗꯨꯕꯨ ꯔꯥꯅꯤꯒꯤ ꯃꯤꯄꯥꯏꯕꯗꯨꯅ ꯃꯩꯔꯥꯕꯒꯤ ꯊꯃꯣꯏꯗꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯈꯠꯄ ꯄꯣꯛꯍꯜꯂꯤ꯫ ꯋꯥꯗꯤ ꯉꯥꯡꯗ ꯐꯣꯟꯗꯨꯗ ꯐꯠ ꯀꯛꯊꯠꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯔꯛꯂꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯊꯧꯔꯛꯄ ꯒꯥꯔꯤꯗꯨꯅ ꯂꯤꯟꯗꯥ ꯍꯣꯏꯒꯤ ꯒꯦꯠꯇ ꯈꯥꯝꯂꯔꯦ꯫ ꯏꯀꯣꯏ ꯀꯣꯏꯗꯕ ꯏꯃꯨꯡꯗꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯂꯤꯟꯗꯥꯒꯤ ꯀꯥ ꯃꯃꯥꯡꯗ ꯔꯥꯅꯤ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯂꯤꯕꯗꯣ ꯎꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯏ꯫ "ꯏꯅꯣꯝꯆꯥ." ꯔꯥꯅꯤꯁꯨ ꯇꯍꯥ ꯇꯍꯥ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯃꯩꯔꯥꯕ ꯂꯦꯞꯂꯝꯕ ꯎꯕꯗ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯒ, "ꯗꯣꯛꯇꯔꯅ ꯌꯦꯡꯉꯤ. ꯏꯕꯨꯡꯉꯣ, ꯏꯅꯣꯝꯆꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯅꯄꯥꯁꯨ ꯌꯧꯔꯛꯂꯅꯤ. ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ. ꯏꯆꯥ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ. ꯃꯄꯥꯅ ꯁꯥꯎꯗꯨꯅ ꯂꯨꯍꯣꯡꯕ ꯇꯣꯛꯂꯅꯤ ꯍꯥꯏꯔꯨꯕꯒꯤꯅꯦ ꯏꯆꯥꯗꯣ ꯌꯥꯝ ꯄꯦꯟꯗꯅ ꯀꯞꯂꯝꯕꯅꯤ. ꯃꯄꯥꯅ ꯁꯥꯎꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯋꯥꯗꯣ ꯃꯥꯅꯅꯦ ꯑꯍꯣꯏ ꯇꯥꯒꯤ ꯂꯧꯔꯤꯕ. ꯏꯆꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ." ꯍꯥꯏꯅ ꯍꯥꯏꯅ ꯔꯥꯅꯤ ꯀꯞꯊꯣꯔꯛꯂꯦ꯫ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥ ꯑꯃꯅ ꯃꯆꯥꯒꯤꯗꯃꯛ ꯇꯦꯡꯊꯥꯕ ꯎꯕꯗ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯃꯩꯔꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤ꯫ ꯔꯥꯅꯤꯅ ꯀꯞꯄꯗꯣ ꯎꯔꯒ ꯇꯧꯐꯝ ꯈꯪꯗ ꯇꯣꯛꯂꯣ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯅ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤ꯫ ꯔꯥꯅꯤ ꯀꯞꯂꯝꯕꯗꯒꯤ ꯃꯩꯔꯥꯕꯒꯤ ꯈꯨꯠꯇꯣ ꯄꯥꯏꯔꯒ ꯇꯍꯥ ꯇꯍꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯏꯃꯥ ꯅꯪꯉꯣꯟꯗ ꯈꯨꯔꯨꯝꯃꯒ ꯍꯥꯏꯖꯔꯤ. ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯅꯤꯖꯔꯤ. ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯒꯤ ꯊꯧꯑꯣꯏꯟꯁꯤꯅ ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯒꯤ ꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯍꯟꯕꯤꯈꯤꯅꯨ. ꯏꯃꯥꯅ ꯍꯥꯏꯖꯔꯤꯌꯦ, ꯃꯇꯝ ꯈꯔ ꯏꯆꯥꯅꯅꯦ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯅꯪ ꯃꯉꯣꯟꯗ ꯋꯥꯔꯧꯒꯅꯨ. ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯃꯥꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯈꯟꯕꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯉꯥꯎꯕꯤ ꯑꯣꯏꯔꯦ. ꯅꯪꯅ ꯃꯥꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯞꯄꯅ ꯃꯁꯥꯔꯨ ꯑꯣꯏꯔꯨꯔꯕ ꯏꯆꯥꯅꯤ. ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯐꯝꯗꯒꯤ ꯅꯤꯖꯔꯤ. ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨꯅꯦ. ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯨ ꯍꯥꯏꯔꯁꯨ ꯈꯨꯔꯨꯝꯖꯒꯦ." ꯔꯥꯅꯤ ꯍꯦꯟꯅ ꯍꯦꯟꯅ ꯀꯞꯂꯦ꯫ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛꯁꯤ ꯑꯁꯨꯝ ꯇꯧꯕ꯭ꯔꯥ? ꯃꯆꯥꯅ ꯑꯌꯣ ꯍꯥꯏꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯅ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥꯁꯤ ꯑꯁꯨꯛ ꯀꯟꯕ꯭ꯔꯥ? ꯆꯥꯗ ꯊꯛꯇ ꯀꯞꯇꯨꯅ ꯂꯦꯟꯕ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯋꯥꯍꯩꯒꯤ ꯄꯜ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯗꯣꯛꯇꯔ ꯊꯣꯔꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯏ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯕ ꯑꯅꯥꯕꯗꯨꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕ ꯃꯩꯔꯥꯕꯅ ꯈꯪꯉꯤ꯫ ꯇꯨꯃꯤꯟꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌా ꯑꯃ ꯈꯜꯂꯤ꯫ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯍꯥꯃꯨ ꯍꯥꯃꯨꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯏꯖ ꯈꯛꯇꯅꯤ ꯂꯩꯔꯤꯕ꯫ ꯑꯄꯥꯏꯕ ꯋꯥꯈꯜꯅ ꯐꯤꯔꯦꯞ ꯑꯃꯈꯛ ꯂꯧꯔꯛꯏ꯫ ꯐꯤꯔꯦꯞ ꯑꯗꯨꯁꯨ ꯀꯅꯥꯒꯤ ꯅꯠꯇꯦ, ꯋꯥꯈꯜꯗ ꯂꯩꯔꯤꯕꯤ ꯃꯥꯒꯤꯗꯃꯛ꯫ ꯋꯥꯔꯤ ꯇꯧꯔꯝꯕ ꯗꯣꯛꯇꯔꯗꯣ ꯔꯥꯅꯤꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩ ꯆꯩꯔꯛꯅꯤ꯫ ꯃꯩꯔꯥꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯤꯟꯗꯥꯒꯤ ꯃꯅꯥꯛ ꯆꯪꯉꯛꯏ꯫ ꯂꯨꯈꯨꯝ ꯊꯪꯕ ꯁꯔꯨꯛꯇ ꯃꯩꯔꯥꯕ ꯉꯥꯊꯔꯞ ꯇꯧꯅ ꯐꯝꯂꯝꯕꯅꯤ꯫ ꯃꯩꯔꯥꯕ ꯆꯪꯂꯛꯄ ꯎꯕꯗ ꯂꯤꯟꯗꯥ ꯉꯛꯅ ꯃꯁꯥꯗꯨ ꯇꯤꯡꯈꯠꯂꯛꯏ꯫ ꯃꯩꯔꯥꯕ ꯆꯪꯁꯤꯜꯂꯛꯂꯒ, "ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯨ." ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯤꯟꯗꯥ ꯉꯛꯂꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯄꯨꯛꯅꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯛꯄꯒꯨꯝꯁꯨ ꯇꯧꯏ꯫ "ꯃꯩꯔꯥꯕ." ꯃꯩꯔꯥꯕꯁꯨ ꯂꯤꯟꯗꯥꯗ ꯌꯦꯡꯂꯛꯏ꯫ ꯀꯨꯏꯔꯦ ꯂꯤꯟꯗꯥꯕꯨ ꯊꯃꯣꯏꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯈꯤꯗꯕ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ ꯂꯤꯟꯗꯥꯒꯤ ꯃꯥꯏꯊꯣꯡ꯫ ꯊꯃꯣꯏꯒꯤ ꯃꯤꯠꯅ ꯌꯦꯡꯕ ꯉꯝꯗꯦ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯄꯥꯜꯊꯣꯡꯒꯤ ꯃꯤꯠꯅ ꯎꯕ ꯐꯪꯉꯤ ꯑꯁꯦꯡꯕ ꯁꯛꯇꯝ꯫ ꯌꯦꯡꯕꯇꯃꯛ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯎꯔꯦ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡ꯫ ꯇꯥꯔꯤ ꯃꯥꯏꯊꯣꯡꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ꯫ ꯁꯛꯇꯝꯗꯣ ꯀꯨꯏꯅ ꯌꯦꯡꯂꯝꯗꯦ꯫ ꯃꯩꯔꯥꯕ ꯃꯅꯥꯛꯇ ꯂꯩꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ꯫ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯂꯤꯕ ꯂꯤꯟꯗꯥꯒꯤ ꯊꯃꯣꯏꯕꯨ ꯃꯥꯌꯣꯛꯅꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯥꯎꯗꯦ꯫ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯇꯞꯅ ꯍꯣꯟꯊꯩ꯫ ꯂꯤꯟꯗꯥꯗ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯗꯣ ꯄꯥꯛ ꯍꯦꯛ ꯍꯥꯏꯒꯦ ꯉꯝꯗꯦ, ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ꯫ ꯃꯤꯅꯣꯛ ꯑꯃꯗ ꯐꯤꯔꯦꯞ ꯍꯣꯡꯈ꯭ꯔꯕ ꯊꯃꯣꯏꯅꯤ꯫
Ngayak sum tumin leiramlaga tablapna. Thuna faro. Luhongamdai sida kuina nano. Wadu tabada Linda khangpre khangna Moiramada yengi. Adubu nupadudi hana yenglamdre. Michina fau yenglamda ka adudagi khonglei thuna thokre. Mangla taibangla. Karigi asok thuna thamoi olakpano. Mabu amuk nungsirak-labra. Linda ngakpana kham thengli. Pakatpasu phawri langtaknabasu pokli. Adubu mayamdagi mathakta thamoi madi harauna nokli.